critical issue ni loina mak taina bu su ya da ba area su lai kitang ai sai ji kitang matam kitang hai je ki ko rims khakta gi na te zenims leidana ko ade atopa government gi khoi gi hospital sing da kai da leiriba doctor sing na private practice to we are hai bu se khoi gi lenga ki law da dum yauje ba poni ade law sina hosi bauda kana da punishable oigre kana da masi karmaina masai gi tawe ju haiba mayam su tawbi ju dum sat su dum yengba adum su tawba aduga tawe haiba gi praman su dum laiwa ki lo sina tumina leisalise masi dani ai gi wahang di ko satra na haiba haidaba mayam na haiba haidaba lo ma leisari bu ko lo sina khoi gi leiriba leiba ki leiriba private hospital na taba government doctor sing leiriba mayam sing asina private hospital su kai su maman toning ba tawba yani haiba lo leibu oragadi satra sing sina na tragana any mahiroilu amana tamana sumbusi tawba yaroi na lo du gi against ta akoina protest ama tawba adagi di akoina kaino ama tawba haiba pose masi lo du semdu u swai torogadi si yaroi haiba na singbugi madu agitation tawba yai ko am pose special power act leidana masi chana ba yaroi masi gi posi human inhuman akoi gi anti humanitarian law oi si yaroi kolo ena mayam movement tori dana apaspa gi mayokta asumai tawdana mayangi movement lebe yaiba but adubu hariba case dadi lenga ki hospital thabak tori ba doctor singna private practice tawbi yaroi haidana magi law ma lejari bane ko adugi law du karawai de leigrage sini law hoisi law abiding citizen nama natara maside da mu satrana to ba mahiroi singna amana masi thigatana kokatana adu tawda tawba haibuse masigi wan thoksi leibam thokpra masana mathanda adum thigatlaga magi leibe existing law duna mokoida tawramaga di crime ama offense ama mana commit tawgida punishable oiroida hoji bogda doctor kana masigi law sigi makhada punishable oigre kana masi kana adu mathakta moji private practice tawwe yaroina non practicing allowance namsu piri ne ko private practice taw dabagi da makta mokoida mokoigi mathau adudi darkar oibanina magi anytime amada mabu khoi doctor ICD 24 hour magi odd profession amane buko aidi maji doctor isi sumna samna ka lenga ki MLA assembly warakpada ai adu tawda tawgane hadana wasa idna ko doctor gi license piram dai kansi de da akoi Hippocratic oath aina father of the medical sciences Greek ki power Hippocrates haiba nupasina semamba oath amkhak leba aina doctor oiga di si tawgadam ni si tawroidam ne haiba adugi poto madugi du oath wasak to madu lawraga moi thabak si paire imneba natragadi haiba poto akoina doctor haina haiba yaroeba ma haiba hitab do tongan bum tokro magi ethics ama leiribu ko madugi ethics adu deida akoina doctor singa se work tawgadam neba hairaga makoi singa se doctor gi profession ne akoi adune na moida law na protection piba mayam su lei ama mayam su lei aina haijeningi di sai si yam koi thokta bida hairiba pot ase doctor haiba profession haiba education haiba profession haiba hairiba area ani sidaida highly akoigi privatized tawakpa highly lucrative business olakpa asidi human festa business tawbuga sapane buko masigi posidi aina su athingo mayam lerongani mayam le akoina logi pura expert su natabani loi haibu su yada mayam le moida protection taw mayam su leiko at the same time moida taw yaroena haiba logi su mayam su leib adu mayam singdu kai da ngasi bokta akoina sijinagre kana na sumai tawgre yam nuaite handa rimsa thanga na mi ani hum leihidaba thogdok wapasideda doctor singnasu sabsa maram ta mas mai tawbani magi level ji sinani koina si tawbani haiba mai authority gam inquiry tawri the medical inquiry bu kayam darka legene ma whatever mo test khoi anabam sa kan da kanom sa kan da hojik le report mayam sing loi testing han thadro testing la matung doctor na yeng han thang te lembra ta kanom tawbra bu ko testing du da phangai ba report sing do sini maram mo kana mai su ma complication ma tholok pani kamai tawbani ko pani haiba na singba adubu haiba sing asina final nate aduna akoi further investigation sa da gini su ma complication si leram ga da haiba sing haiba sing ji mo authority am ta ding asi bok da siri mayam sing ji ma ta anyhow negotiate tawna na ba imung tawna na ba ma taw ma ta aduna gangi floor management do ni sathara le ba reality dam to work to tre ko sai si de ne ba khoi na yamna khoi gi nungai ta ba human gi life and the death precious hoi sumi amarom da thaina gi matam amada medical science taw saukhatringai da angang pokko da ma yamna si angang pokko da masa yamna si madugi mortality rate to
madu handare haibokti akhoi accept tawam thoi yabam thoi eboko haidi matam amada mama siramba se khudam moina khoi chana bida mama sina miron busi langbam amane eboko si amarom da koina yamna phajana hojipudi fashion namno dokre thama panda masa sina masa ningol sina masa lumaktana magi angang mai pangam dai matam yorom dai matam da mapam da korog mabung mopa ade mama mapa mayam singsiga magi leiriba mayam singduga khoigi sara tamina ba haitare ko sareng na sakau ba na khoi sanar idana ko noisu thengna hoi sanar hoi su tawri ko hojikti masi fashion on greba but in real sense tadi angang amu pu pai bise nupi gi langbam amane matam ma longna ramise yamna luba langbam amani langbam mase masina marmuraga maji kudong thigi bana tai chaki da thokhi bi yai patanung da thokhi bi yai haidona mana thoktingi sida last meal lama samin na bagi wakhallon da ne ko koina angang thama pan surok pakanda mama gi mapam da kauraga mabung mapa masin manau ade adu ada mayam na tamai nak na mapa mayam sina sak samin na risi ko hojikti masi fashion na moina haraute am phongdok poina sana khare but adu makti na te philosophically ko hari baduna magi last meal oi bi yai haidana khallaga samin na rim ne ko yam luba pot amane bu adu ki mortality rate to hojik masi fashion no leiba ama to reiba se masi medical intervention lakpadagi ni haina haibada akoina masi thoyong lalwena khale bu ko adu ki medical moi perfect practitioners mayam sing su akoina kai khumdom thoi adu ki responsibility lawriba doctor sing aduna mi ki life and death ki question da tawriba sing aduna magi profession do magi paisa pamam thokpa niyongi matungina magi sarkar na piriba tolop nunglob adu ada mayam lerangani ko adu magi adum phangmam thoi adu natabada masibu lucrative business amoina masi lawrakpase masi yamna laibak thibani akhoi gi doctor tambiningli ba aspirant sing isa sing haitare ko anobu laiba mayam sing asinasu masi khanbiu doctor tamgena khalagadi mase it is not a lucrative business it is humanitarian service amane hena khalakan sida work to bama masi darka le ko mi bani na hingmada paisa sangi but adubu not asu yam thina luxurious life ama doctor amada leraga oja moiraga natraga asam luxurious life amoina koina lenga da oiragadi ma business to biu ko tongan ba khoi gi drug karbar tawgera ko adagi di ganja karbar tawgera natraga na any entrepreneur kari no tawraga magi paisa do luxurious life paisa business yam leidana to option mayam ko paisa tanbe yabaga ambani ho doctor oide dana ko ma paisa tali dana ko adu ma kasu kam haina de dana ko ratan tata hoi magi tariba tata hospital pa fully dedicate tawra to adu ma to paisa tali dana ko adu kasu haide dana ko smai tawra leibada business mayam to view kasu kaite nangi pamse poto but high profession kharase masidadi business ki sta masidai da aina yam nuai tabadi laingakna sigumba area sideda business tawrapase encourage tawbadawna tawba laingaki leiba phibam sina ohinbase masimadi tasena nuaite satra singna mahiroi sing lup singna tongan lup myam singna maji thigatana kokatana tawba koliba kayam intervention sangai se masigisu akoi welcome tawi apaba enomani akoi isada su personal experience ta ko doctor sing sigi negligence lai makti na te haina ga dum skip tawbuduna tabuko aigi personal life to so aigi experience da aigi last isanu pa atom si poku matam da su aigi cesarean sector ibane sidai da akoi gi numit taraga marini su ba haitare ko khoi sana yumjeng manu mi sidai da khoi gi angang aigi misese bleeding tawre imni kudak doctor pukal pa kan cesarean sector ga pukpa angang du isanu pa du gi mama du dai da moina ultrasound loraga dagi endoscopy to yamagana placenta ma set lehore na normal proportion taba normal delivery suna taba ko cesarean sector placenta lehore na hairi ne ko ad life to tha humena bleeding torogi emit toro le hospital ko ai karam hospital to buno doctor kanan to buno ai personal tina bang aktan we khana aktan ni madu dei kasu mayam disclose to ningre but ai ngodu su sugum ba keno se thengnagi bu ko hairi ba singa se government gi doctor ni adu government gi doctor asu pokpadi ai kijadana do private hospital da po imne ko hospital ma ming disu panjaro doctor su haijero lem personal relation loi lena bang aktan ba but incidentally thoki ba ngonda su ko adugi port mayam singa se masigi negligence magi marai bang no oidori ba doctor gi negligence no oidori ba kai no oido na explain to bum khang de bu ko smai to dana cesarean sector ga
angang pulak pada placenta masih lewe hai bisa ai matang da any dokter ama da magi lapu matana matam sida karmai to ino na dokter kudi mang hange ba ngono ko but I'm not medical practitioner ai pakum pibum khangdi aina khangdi maram de noi na haje ga dong aina haje na te na ai moi de dum hai ba ko hainingi ba poti sumai to na lei ba pot mayam sing ase akoina doctor ki kari ki lei ba wang hakta na ta na any lei ba profession kudi mak se magi profession du gi ba ethic samam le ba adu ne profession ethic sai se madu ngak na salagadi mana soigra su ngakani ko mi ba ni ira lei ne bu ko adu hai ba sing si da khoi le ba si de da ma se soi ba da ngak pa ya da ba sang ama yong na khoi soksal le ba ko maru ina healthcare system se